Nab amasung second MR da hana sub inspector o thau puramba retired DSP ma WY tablet na lon da sena ba ki pare military ki police remand ta thate Ganglon chumna police personnel sing khan ki dabadagi aruba criminal case in the police ya soba ahoba kaya leire haina se minister na no berena nungai daba phongok Congress na Parliament irang tawbadagi National Sports University bill pass tawbang kitabani hari basi au ki basi Maria CND government kari tawdura laike bke haina aling se minister Okran Gomina JCL Assistance Wing na saktak sa yaudana Manipur da sanglakpa nan local ni pan pakatre makoy singa da pusilak ba 02 ren travel so service ba tingin amasung Mary Com na Northern Ireland ni Christina O'Hara bu mai tilapi na Commonwealth Games ta maki ahan ba gold medal lobang ng kay maki gagawin ka sanori singa jagoy sadan haraw ba Ma'am Kurumzari dom ni engri pas impact news ni ai ke thakson hoji pungja si phau ki mari pau sing myam da pizeri Manipur ki puari da tang thok pathok am hoina masa maksu nab amasong second MR da sub inspector hoina thau puramba retired DSP ama mayai ka badi sa WY tablet lalon bada senaram le thadok asi da senari ba retired DSP Abdul Latif masag sai hompom doi nana numidam pung nipan minit tararum tabda nab na fagal ba matungda numitare ni ki police remand lokthari haina DSP NAP TS Vrinda MPS ta fongdokre all lambolenda leba NAP ke loisang da pangtok pa pawbi sing unabada Brindana thasuk tarada tawsem ki kulhum doi suba sam rifles kai mai post na WY tablet masing lak ama korana asam ki manzil Ahmad Laskar ko mioi ama polam sing adu purakpa force cruiser gari ka korana NAP ta kosin rakhi thadogas ki matang da FIR case ma pandra manzil da wahung sathabada Dulalen Kabo Lekai digi retired DSPS ki mayung ge garage dagi gari asi 1000 duna WY tablet sing asi hablak pani haina khang magamle harib case asi makhata na sathaduna DSPS ki batakta kana sena bagi haibu thidok ki gani loina na hokki be income jalisin taratreta na punna case yakhai mathoi khak lokot pangom khrabasu anoba sahi asina tha mari khak bapung pharak ba si phawbada punna case kunthra lokot rangani nisagi polom kaya amasong senerbe sing phakat pangamle haiki Nisagi polam pakat pagi batang dan diana camam nambal leram basing kong na ba transparency oina tabak paikat kani haina su mahagna makata ke Deputy Superintendent namasena basi magi mathakta kana leige haibasu akoi thigatsari ado thigatpagi matungina mai mathakta leiba beat anybody akoi loina mak lamna badum loi hona jagani ko aduga NABC masi narcotics ka arms ka foreigners ka khatang specially deal to unit ne Manipur police ki last year 2017 da 51 cases registered away but in 2018 thamari sida ekoi 30 cases registered tawre aduga sigi si breakthrough ne have the drug ki case da deputy superintendent na masena bagi fa basi Manipur police ki kano da history dang ta thok triba thokdo amani ko ane makhata basu akoi aso ba mayam ama public na leiriba penda ba khota ba mayam si akoi matam gi matung na yam transparently adum thabo ina pai khachage Police recruitment niyom sudna taram dabana crime gi oibe thok wathok singa mari leina ba thabak singda police ke sauba ahoba kaya leire haina se minister na nungai ta ba phongthokre landamasda leiriba ani thokpagi sanabi asi toklaba selama di matam gi mamal ningthi na khanglaba matam da ta Manipur asi malem na masak thokpa lamdam ama oibe ngamgani haina se minister na phongthokre wafam singa sei ngasi pangthokiba India ge sangnare ba social reformer miyamna Baba Sahib Ambedkar haina khangdariba Dr Bhimrao Ambedkar gi sam kuntare suba mapok komon gi thoramda se minister na phongdokibani India pumada pangthok na bagum ngasi district administration Imphal West amani Imphal East na sidra Imphal hotel ke sangai holda Dr BR Ambedkar gi mapok numit pur social justice ti haiba wafam asida yumpham oiduna sangnare ba lusing ba si ning singki tharamada da thoi ba mitung len oikiba se minister nongthana berena Dr. BR Ambedkar gi masak thok pathabak thoram sing singthaki maroina
amang asoy amadi songna samnaba yadabagi sanabi muthatnaba honaramkhibagi matangda Chief Minister na Dr. B.R. Ambedkar bu ningsingkhi loinana Manipur dasu hojik paleba lainga kasuna singtam naksinanaba tongan ba tabak sing paikali haiki mana makata na hai Landam asida selamadi matamgi mamal asi ningthina khangdabagum toriba si laibak thibani amanomda thajanadaba kayada yumpham oidana hiram khudingmakta ani thokpagi sanabi lakpa asisu aikhoi sai sadagi horaga samdoknaba honagadabni haiki mamangda palaba lengak punna koinena maral siratuna Minister na hakibada ekoikoiduna moreda Rohingya mioi khara phakat hibatuda investigation officer gi reporta asoiba kaya yarongki Rohingya mioi khara phare haraga makhoi gi religion da Hindu haina irang khibaga loinana foreigner aid ki wafam amata palam ki di haiki crime gi wathok thogdok kaya da sobo thodang logodariba singda asumna ahoba kaya lairabadi aranma tobo sing karam na serak pigini haina nungnangba phongdokki time management ga money value ga everywhere ani eka thok pise masim dang ga thok tra bako prithvi de khoi mi na tam jininga we community state am we ne khoi praja na kari pami ge ji last 20-30 years la or ga la abang aten naw na noi kari pam ge hang boi mathuk ta de akhoi gi government sina hujik taw ga badi implementing part Manipur Secretary Service, Finance Service, loi yaw na koi interaction program kar taw ge police ki sui SI baw ge level dai tok dori kari gi no hai ba kanda the recruitment process ta koi soi badagi mi khara phare openly phari ba mi si Rohingya ne je khange ku adu ko hujik ki OPD ki doctor sina main ba si kamai mail likham ba Badur Rahman Myanmar haredna religion da Hindu ne mail me police ayoduna report ikatpa kanda police sida pukhali se ma porai se kai no the foreigner ek makha da ni na hai debo sustained injury hain tor bi sigi system se laibak salai ba kanda karam ba mi log gi matung ina ma proof pir kanda ma akwen action log dor ge time management nakala maramda ngasi ki thoramada ki thoromma pu oina saru yakheba works minister thonga besajina center abadi state government piri ba tongan scheme gi khodong sab sing lamdam asiki miyamna lobgi sang nem ni basic kok na ba scheme sing asi miyamna marik sumna khangna ba government official sing da appeal tawki loinana miyamna su lengang na paikhala ba scheme sing gi matang da marik sumna khangna ba hona bi haiki amanomda ngasi pangthali ba social justice day asiga mari leinana ngasi tege horga lairiba scheme sing miyamna khangana ba awareness na singba campaign ma hogodawri numit koni sumna satagada ba campaign ase pradhan mantri gram swaraj abhiyan hariba scheme asike makada pangthok pani hariba campaign ase laikai khungang da tongan ba mari leina ba loisang gi mioi singna miyamna phangba yaba khudong saba sing marik sumna takpi tambiduna khudong saba sing phangana ba honagadawri India government na amadi Bharat ki prime minister na hogdok chariba initiate toriba welfare scheme jing karamba lar bijing da bagta adu hari bo welfare scheme jing sigi pawdamba grassroots ta khangan ba amadi makhoi dagi feedback lawre har kanda kari anongba initiative lawga dage habigi pandamga hari ba sigi gram swaraj abhiyan aju changing na bane aduna machilida kwenga sigi Manipur da saibiri ba makok tongba officer jing handan aju haijagre every section kuding ta leba buku dimang na magi dai ta lobi raga si grassroots yo le har kanda afaba abhiyan ma mapung phaba kogi le bharat sarkar na puthuiba scheme kudimang si yo le har kanda honorable chief minister ki akoi go to villages ta pen pige da benefiting ki manglan mumphawna ba cooperation pbu Lebak Sun Batungna Pangtungna Bukum National Institute of Electronics and Information Technology Nalit Akam Patasu Dr. B.R. Ambedkar Mapokumon Thoram Pangtholi Thoramasida NRC Manipur gi Asayo Kes Rajena Ambedkar gi Punsi Wari Kaya Miam da Sukai na Haiki Mana Hinglingi Matamda Thong Manaba India Ma Waina Bohandaram ki Haiki Nalit ki Executive Director T.S. Pramesorna Institute Asiki Mahiru Singh na Ambedkar gi Punsi ki Tamjana ba Phongdoki Law Minister resign to kay naman pa mo to kita pero may apa mo kay Hindu court si parliament la pass to ngam hide lai haile matung jo harasta ki sumi father of the Indian constitution to sumi but other side Bharat si unity oina laina me mukta asoba thabak to ba masumi Would you know everything ang ne ko pag mo maru mo na no gi feller ko no gi mari mo e bidong to ado no gi bano chai ora jagati sigi function sigi dong mahi ko fruit ko ang dran khali awa ko bacha le magde ora jagati ko board de sma kasi mo ko na khambi ro Ambedkar na mangam ba mang mas social reformation ni haina ko ji conclude to mana
empowering the poor. India as a one, guys. How, as a technologist, technical institution like NILIT, how can we fit into that? Nakalambaramda Dr. B.R. Ambedkar ki mapok kumon ke bari lainnya manung hanjin mafam singda watt mapan gi LED bulb ahom ga mamal da phanghan ba pandamda gram swaraj abhiyan hariba campaign amang asiri gi haukre campaign ase Delhi Island da Manipur State Power Distribution Company Limited office taki Commissioner M Lakshmi Kumar na lamthaki Energy Efficiency Services Limited ki State Coordinator M Balengam mahakna hai campaign asida Ujala Yojana scheme gi manung channa LED bulb amada lupa yang kai da phangan gani hariba bulb sing asi mobile van gi khutang da district khuting makta phangan gani hai ki loina na campaign asi sabka sat sabka gaw sabka vikas ki manung channa paikhat pani haina makhata ki campaign asi laliba me mangada loisin gani Hondak Dawgurisi Gram Swaraj Abhiyan Naina April 14 ki May 5 phau Ujala ki program ma le sigisida akhoi company na bulb si supply dawga ba yang khaida bulb amam da sengba gi maman di lupa 7 dB bene adu hondak ki sigi campaign sigi matam da di lupa 50 dB gani mobile vans da bu bu ra kun kun da janga yon ga da bani Bisnupur District की Mini Secretariat Complex लेबा पंचायत Resource Center की conference hall dengan से District Administration Bisnupur से Social Justice di pangthokre थोड़ा मसे ग्राम स्वराज अभियान नि सरक मोइना pangthokpani मखोइदा Social Justice में एक सेंग खंग लेबा मतमदा अफबा लेंगा ओहेन मंगन हाइकी You can call us and then we can You start from the lowest. The moment you start thinking about starting something from the lowest of the society, then everything will be okay. Because social justice, of course, at the end of the day, equidom, why did you have a hantama, kamlu, samajamagi mioising, adugising, equidom, kawin, amatamado, equidom, sardargi, whatever, entire delivery systems now, the centrality of the poor people. The weaker sections should understand the woman no. Other than good governance, I'm inclusive of you start. Ngasi National Fire Service Weekend Day Gamari Lainan Laikidraba Firemen Sigi Mapamda Ekai Kumnabut Kre Toramado Fire Substation Tawalgi Officer in Search Zayantana Lusington Substation Asida Pangtoki Congress na Parliament ki thabak thoram ningchina tawhandabana maram warga National Sports University Bill pass tawbang ngamdabani haina Rajya Sabha MP case S Babanandana phongdokhiba ikai ningai ni Center da NDA laingak leirakpa sahi mari asida bill ase pass tawdana aroiba budget ngaiduna leiriba karigino haina Manipur ke hanagi se minister okram ivovi na phongdokri wafam ase ngasi Manipur Pradesh Congress Committee na sidana MPCC ke loisang da pangtokpa Dr. Ambedkar ki Sam Kuntere Sumapok Kumon Thoram da Pongdo Kibani Indian Constitution ki Mapani Hai na Longdari ba Dr. Ambedkar ki ay komitam da Lai Katri Kai Kum na Bot Piki Thoram Atuda Mahagna State Amasung Center da Paliba BJP Laga na Pang Hai Haizilaga Manipur Miam Apang Mani Khan Bigi Wakal Tadok Piro Center da NDA na Laga Hek Palak Paga Union Finance Minister Arun Zetli da Manipur da National Sports University Linkada ba crore Samagi earmark Tore Haina Lauto Kiba Lai Krabani Manipur ke Sanoris ki Khanbirabadi bill asi nahana sanahan bayarabani masigi ona taina bada pangai haijen bage hainabi thatok piu haiki Congress Party ko inadi Parliament pass tawada sahi amagi budget ki matang da kanaduna ware basi haibani nampu sapuda BJP na lusing balanga na apam aning ba khakta fast tawba yaroi lebak miyangi yaifana ba sakot thorang ki dama Congress na confirm senal lep kani amasung sangsin ki kani haina bahang na phongtoki Sahi mari se sahi last budget last session sida ngai le sikari no hogi ba sahi mari do di kai dau lege ba moina determine to ba Manipur ki players in nung siraba Bharat ki players in nung siraga di ado handak su adum pass to bai aina handak budget to without any discussion pass to we do kari no ba the pass to di National Sports University ki bill do budget to without any discussion pass to do adumaina pass to di kari no Oi daba pa daba BJP se pai haijalaga Manipur ki praja sing se apang bane na khanba madudi apang banate mani oi roi do ba oi ju oi draba oi roi do do na na dum to ba yaina akhoi gi matam da
NIT National Institute of Technology Lampian Pata Sija Hopsa Mea de Labise. Heck Haibaga. Akoi Adum Araiba infrastructure, Polytechnic to Holga Sahi Marie Henry. JCLPS Students Wing na saktak sa yaw na Manipur na sanglakpa nan Manipuri fan pakat kre nan Manipuri singa di pupusila kiba 02 ren travel so service to wating tin kre didim rota liba JCLPS ke office na paumi singa una bada wingas ke convener oi liba manjit sarang themna nan Manipuri singa se ngase yuk awang VOC tiki fakat kibani makoy singa se Banser Construction Company Limited at tabak sunam ki dabak isam sama pas ama hazil laga pusil laki bagnaktani lamna masagi yelho misagi ngaglaw pi na batag na ngay talakta asigumanan mani prising asin na sangsil lakpasi yangsin na balaygang na karigumba khongthang paikal lakpagi mahutta ngahang ngaki oina sana na ba konari basi karigino lamna masagi kasin koya da nan Manipuri kaya sangsil lakto na crime kaya pawbatok labani hay na fongtoraki ngasi pagaliban nan Manipuri sing asi pupusilang liba 02 ren travels na hayeng digi hayeng phawpik manungda JCLPS ke office da wakal tamina na ba lakada bani hayri akaknaba loma semdri fawang sing ngasi lenga kasina Manipur Police Department na mapungwina hayriban nan Manipuri masagi saktak se ningthini yawda basing ngasi check post lady basing ngasi da karamna check torga hapsi acho wahang makak oire Rohingya ra natragana Bangladesh ira khangdaba asigumma kaya amakak masagi saktak se ningthina yawdaba haizabatai nan Manipuri ka amakak apanba achingba matana yawdana changakliba asina asi lamdam sigi khunagi senmit londa lengak londa khunagi punsirol da pirakliba chaitheng seifu singa se ngasi lamdam sigi lengak pasingna khanda birakanda matam gi yana ba lengak sasan tawbagi mahutta kasi lamdam sida adugumba inner line permit system chana hanaba akak naba loma sembi naba ngasi lenga asin bakat pamathok tarel BJP ne losing balenga lakpa sumnagi sahi amaga makhaya sida kangpopi district ta home kaya lakpa ngamle makata na lenga kasana go to hills haiba kholaw galoi na sakot thorang kaya paikana mohonari haina social welfare minister nam sakib gena phongdokre wafamasi ngasi BJP kangpopi masung cycle mandal na sidana Kangpopi ki LNC hold the pangtokiba nomi oiba but level workers training program da phongdokibani tharambata da thoi pa mithunglen gi warol fira dona minister namsana BJP bu mapangal hena kanna laina ba hona bada but level training program gi sawra ba thodang lai lainga kasana paikhali ba sakhat thorang gi kanglon sing but level da lairi ba bhotar sing da mamutana khangana ba ikoi puna hona minasi haina phongdoki Matang sos the break amlo sake break matung da Manipur da ngasi pangthong thariba gaura lining thasaba singi sahi hobagi komhai sajibu sairau bagi paw madi Manipur bu somalang tongan ba I paw sing pudun laksage impact news bu mi tadum leviu mayam amukara taram nok sari bulletin asu ki makhata pa paw mayam da pijeri lamna masaki powari ki saruk amogoriba sajibu sairau bagi tharam ngasi Manipur ki mafam kaya da harau ta na pangthong na kai gauria lining sat pa singi ano basahi hobaga mari leina na pangthong nakiba kumai asida imong kudingda angaba mathel koi langdona taibang sema mapuda kalaba matungda yunggi thongal kudingda thadok nakhi masagi tungda imong kuding mathel koi lana dona harau taramna samin nakhi bagaloina na komai asigi maroi basakta moiki sak sab loiradona nungthel gi matamda miya na manak nak pasing da ka dona pumna mapu popiba apokpa taibang sema mapugi baham dai kalai ka tamna dona thongni sakhi numidagi matamdana miyam na komai asigi mari laina na mafam kayada thabal songbugi thoramsu pangthoknari Manipur Ladiba Korea Drama Sapa Mitai Proof Singi Quiding Maru Numit Amo Oriba
बेंगोली लोन चारुक पूजा है खंगनब चैराव नुमित खुबम मियामना चिंग कारक्तुना खुबम अंगम हैरांग लेरंग कतुना लाइंग थौगी मफम थौनीजरी इबदो पाखंबगी सना हंतक्ति चरगलब अदुमलब मणिपुर की चई थाबा चई थारगा लमदम सिगी चही हौखिबगी नुमित अबु निंगसिंगदुना चही चुप पांगथोकनदुना लाप नुमित अमनी हारिब मफम असिदा लाई खुरम लागिबा मियाम सिंगदगी चिंग काबगी अवा नुंगाईगी पाउदम इम्पैक्ट न्यूज़ ना मियामदा थमजगे ngasi mangda ubiriba apunbagi saktam mama aigi nangi magi haiba khaiba leitana mayam punna lakminadana harau tayamna leiminariba sigumna lamdam asida awonba haiba tungda lakadaba mirol gi damakta aikoina aidi punsinna wakhalon asi mayam punna puminaraktuna nuchi chanjana hingminasi sahi horok pasiloina mayam paigi society da riba punna maksya porok oirasanu waina haning as mathensi hai khang yangle uti iroma champut ngakthong waran चराउनी मथेजु hang ni nungai na bakare ni wari sire wa bata mayam se punna dum unity ma sagatna bagi mong da karaga ko lai ju koramba de leba ki chaukhatna ba santi porang mong na su akoi gi soda thongni jaba ko ngasi gi oina ai yoli ja tai tai mion de singju kang ho kari kra khara ising khara jida ni kwali sing ahu mu yola mani ai gi ma khan de mi singbu amuka unite to han ba ko singba matang de yamna phai hana khan khali ai di tamelong side na lai laibak se shanti oiba adune ya panjari adagi senthumgi similonda yamna chokotpa manipur henba adune ne pamjari se chirau ching ka basi ekhoi gi ching si karaga ngasai ai gi punchi sida ano ba jai phaba amok ekhoi ching da wangna kar ka khat pasumoina ai jai phaba ngam jage hai basi ngasai gi chirau ching ka basi da wakhan da khallaga ekhoi na ka basi asida ekhoi jamna ngai phauji नेताजी सुभाष चंद्र बोस न मणिपुर की मोइरांगदा इंडिया की मसु होंगे फिराल अहान बोइना पाहेन की निमित पुनिंग सिंगलादुना ngasi humdra mari suba anniversary of flag hosting day gi thoram aine hol moirang da pangthokre department of art and culture amade aine advisory committee moirang ani na pun khosam nadana sahi khuding leptan satharakpa thoram da chief guest oina sarok yakibi manipuri governor dr nazma heftulana ngasi asikuma thoram ase khakta pangthokpana anauba athauba singna British ki loilam laingak ki ning tamna ba sangsin ki khongsang adubun sing thaba yaroi makoina lauram ba thodang sing adubu sing thaba ina koina makoi ki life history naina ba amadi makoi ki ning sing khobam sing sangat pasangi haina phongdoki Indiana British ki makota ki ning kha tamba phangna ba hona ba da Manipur bu kan kaw thokpa yaroi hiram kaya da lamdam asike su puwari da asoba mahama ama leiri haina phongdoki ngasi ki tharamata da freedom fighter netaji subhas chandra bose ki masunupa Chandra Kumar Bose na saruk yaraduna Prime Minister Narendra Modi na phongdokhiba aikoi na haukhiba puari kauthoklabadi sakot pangam loi haina phongdokhiba wafam abu ningsingladuna ngasigi mirol gi dabak aikoi gi haukraba puari asi nauhona na itokpa madi thidokpa sangi lammasida laingang na atubada hona bi haina mahagna media gi thongda lainga ki pun singsilakli thoramada Lok Sabha gi MP Prahlad Singh Patel Art and Culture Minister L. Jayanta Kumar Moirang Assembly Constituency MLA P. Saras Chandra Art and Culture Commissioner M. Lakshmi Kumar amadi Subhas Chandra Bose ki mathemati ihauda sarap yaramba thabak ki potharab lanmi amadi Bisnupur district ki civil amadi police ki makok thongba miyoi kaya su saruk yaki keen interest. Now I have to sit with him as he wanted to develop this whole complex as a complex where people from India and abroad will come to pay their tribute to all those freedom fighters who were led by Netaji Subhash Chandra Bose. Men and women who fought against the British mighty force with guns and they had nothing except swords. They all died. We have a memorial for them. But that's not enough. We should try impress upon the central government and especially the Ministry of HRD that while we are writing our history books and the chapter about the India's freedom struggle or India's struggle against the British occupation, Manipur should come on every page. And those people who died over here, their names also should be written in golden words. सबका साथ सबका गांव सबका विकास कैंपेन की मखादा एग्रीकल्चर मिनिस्टर बी हन खलियान ngasi उसानपुर डिस्ट्रिक्ट ग्राम स्वराज अभियान हौदोखरे थरमदो भीमराव अंबेडकर जयंती का मरी लेना सुजानपुर की डिस्ट्रिक्ट एडमिनिस्ट्रेशन सिंधुना डिस्ट्रिक्ट ट्रेनिंग सेंटर तुइपोंग द पांगथोकेबनी
Government ki maruoiba welfare scheme sing manungda amawariba Gram Swaraj Abhiyan na khwaidi laire ba sothar ba singi yaipana ba pandam thamli haina thoramada Minister Han Khaliana phongdokhi sing amadi khungangi miyam ki dabak state government paikhalaba scheme sing asigi matangda miyam na ningthina khanghanduna beneficiary singda kanaba phanghanba mathau tai haina su mahana phongdokhi Miyamna sakhang dhanaba documentary filmmaker, film activist amadi actor Bobby Waheng Bangvilai matamgi Manipur the first Manipuri feature film da Swarna Kamal mana piragan hana lauthokre ma ki lairik asina cinema gi lamda iba khwaidi ki pharabalai ri hana lauthok hibagalona National Film Award 2017 pinana bakhangat padi yorokibani Bobby ni iba lairik asida socio political scenario amagi taseng wasaktam sing udli award asikalona sel oina lupalising humbudra mga India ki president sinagani humpumanga rak suba National Film Award asi sahi asigi laliba me ahumda Vigyan Bhavan da pangthokpa award ceremony da yenthokadori Hayeng April 15 ga yupung mga digi April 15 ga yupung mga phawba Laikhitraba Huining Sumam Thongamba Misigi Matang Swenkiba JSC against the suspected death of Huining Sumam Thongambana Koramba Banado se Minister na Numitara Mangani Manunga Sumalang Zen Putokani Habi Taza Pirakpatagi Hariba Numitara Mangani Asigi Oina Kontok Lehaina JSC Asina Serolama directly Arabida Blatanasi Alliance Amunamiam da Tamzari Tobal District Nongpok Sengmaida Ngasinan Communicable Disease Control Program Hogdok Kibagalona non communicable disease Makal Mangana Naraba Mui Labor Haina Kandok campaign Haukre, diabetes, hypertension, oral cancer, breast cancer, amasung cervix cancer na nabamyoy labor haiba kandok campaign adu National Program for Precaution and Control of Non-Communicable Disease ki makada District Health Society Thobal Sidro Nongpok Sangmay Public Health Center da hogdok kibani ngasigi tharamada da Manipur Health Services ki Director Dr. P. Shyam Sundar na PSC adu non-communicable disease sing asiki sakin thorang lokana ba madi control tawna bi center amo oi hainal phongtoki amadi hariba laina sing asi PSC adu da laing khudong sabsu lairigani haina thamki campaign hodopki tharamadu da Thobal District CMO Dr. Zaita Kumar District Family Welfare Officer Dr. N. Ekendra Singh ba kaya sa sarugya ki ngasigi tharamadu da India ki Prime Minister ga video conferencing kutang da wari watai sanaduna khungangi miyo sigi haksel gi pibam pagan hanna ba thorang amasu hodoki Hari campaign asi Mekolada leba Primary Health Center da so District Health Business Society NCD Cell Imphal West na sindana hodoki tharamadi da Health and Family Welfare Services ke Director Dr. K. Razona laina sing asi ekhoi ki punsi mahing hongdok laba matam ta ngak tok pangangani blood pressure gi laina leba mioi amana sanjak sabagi mong matau ta sakin thorang lokalabadi sahi sama phawba punsi be yai haina phongdoki tharamadi da Medical Officer Imphal West Dr. S. Kulla Public Health and Medical Directorate ki Director Dr. K.S. Sasikumar Mangang Nasingba kaya so sarugyaki. Ising phajana thaba yakhoigi nisha sadraba amadi regular health checkup every 6 months every 1 year check to matam da blood pressure sanna detect horgadi guli masam tharga punchi si sahi cham hodmi hingba yabne tum thau mayam si henjana chasanba thabukti tokdaba chasa pamjila official wa ena toba masing mayapsegi diabetes thorpani masiju vaccine lete yakoi isana masi section jaba nata atoi upai lete singba program asina Manipur da leriba koi da leriba masi loin matam thang sandrok ta whole Manipur sin matung tor kodor bi masina yakoi leriba koi gi sahi kunthra gi mathak sing se nupa am sun pi sing ge phajana screen out tawduna koi na care lor ga di che phajana timely treatment tor ga thingba mana sing se yakoi ngam thokpada matil pangbiu yakoi mi haksam phana leisi Film actor amade Somalila artist Marangthem Sunil Kumar Miyamna Sunil Maiboy Harga Hen Khangnariba artist asina maki masapumba State Health Department da donate tawkre donor asina landam asid lariba miyamna ikoi gi haksang asina thawa yaudrba matamda atopa tangai fatana darkar laiba amagi punsi da kana ba pina ba haksang donate tawsi haina apil torkli ngasi lamsang kinti manung sanna akam pukri mapal da pangtok ke ba sa bataram amada Marangthem Sunil Kumar na
masa donate tawbi wafang masi Health and Family Welfare Minister Elzente Kumar semai kending MLA haikam dingo badi naharol thongdak idita koiram loya lak gi mamang da lauthoki tharamadu da Manipur ki film fraternity ge sona arab artist kaya susaru yakhi tharamadu ko mari lainena Health Minister Elzente Kumar na Boirangthem Sunil Kumar gi lamzaningai oirba khongthang asida thagat phongdoki Health Department ke maiki degisu mahakpu puning thokat poina opgi tharamama atu mata na pangthologni haina phongdoki nakala maramda film fraternity gi mio singbu puning thokat poina lengang na sine policy atu matan da sem na thorang leire kairauda film institute amadi kumbida film city gi mapam art and culture department ayeng leire mapam masiki project sing asi mapung phana pangthok na ba film fraternity da leire ba mio sing suggestion mathau ta kan haina art and culture gi minister gi phamsu puri bel Elzente Kumar na phongtokhi अखुई सिने पॉलिसी में सेमगदबनी सेमु नाहाबगे अकन मखलगी डिमांड मगनते सिम रिमाइंड तोबने हंजेन वाई सानागरबने मदि पोरम लाकी अदुई हाउस ता ये एश्योरेंस बिगी मदि पॉलिसी में याम थुनो सेमगने हाबगे अनुभव डायरेक्टर अमसंग अखुई कमिश्नर तानरगा ममांग द लेरम मखलगी याम क्रूड ओयो मोंग दा लेरम बा मखल पोचिंग दो मदु खंडो खंजन तोरगा याम रिफाइन वे मोंग दा चलिब मॉडर्न ट्रेन जसिग चानब मोंग दा कक्तो कक्सिन तोर मतंग दा मदुगी फाइनल टेस्ट लेरे मसे कोई कैबिनेट हंदकी यारगदी एप्रिल मनुंगदा आई ऑनरेबल चीफ मिनिस्टर के सवाई साजरगा एप्रिल मनुंगदा मदुगी तो मयामदा कैबिनेट डिसीजन लौर मतुंगदा मयामदा अखोगी गेजेट नोटिफिकेशन थोंनबा होनजरी nakala maramda Manangthem Sunil Kumar na ikoi mebi ki haksang ase ikoi ni hinglingai matamda mafam sana donate toram labadi darkar laiba mi singna sujin na bayagani wakalo nasina mangsil thadna maha ki haksang ase donate topi phireb se lorokani lamda masita lairiba miyam nasu maha ki wakalo nasipu sokot piu loinana haksang donate tawduna mioi ba khunai ase ki seva topi ki thodang lobina se haina mahakna afil torokli लुई गिरगदब दो आइगी मिसे आइना दोना तोरम तारदे कनागुम एक्स वाई जरमदी मिट उड़गा आइखोय गे ताइमंग पान अहांगबा मयामन उड़ीबा खुनिमक्से उबा फंगदौरिनेबा अदो सिगी थौना से आइखोय इसा इसाना आइखोय द मांगजबन लैब नतबनिना सिरगा फुमजनगरदौनी मै थादोकर अदु नतबनिना कनागुम मदु दोना तोरम मिट उजावबो याय अतै हक्सांगी ऑर्गन कैट के आम मोयद खुदुल तममगा मोयगी पुनसि नुआइने हिंगौबो याय हाइबो तारगदि आइखोय डोनर ओइबदा करिगिदमक्ता आइखोय कीगदौरिम आइखोय मांगजबो लैब नते Magnificent Mary haina sukhangribi Olympian Mary Komna Australia ki Gold Coast sathariba Commonwealth Games da gold medal lorokpada mahak academy ki sanorisina jagoi sadana haraute aba phongdokre ngasi Commonwealth Games 2018 ki boxing masana ki kilogram nifu manga tagi nifu nipan phawpi weight category da Mary Komna Northern Ireland ki Christina O'Harabu mighty bapidana gold medal lokibani Mary Kom ki gold medal lopi match adu television da yenglaba matung academy edu ki sanorisina jagoi sadana haraute aba phongdokhi Academy itu dah lakiba boxing masana ini maming lereba coach oza ibom sana Mary Kom na Commonwealth Games na gold medal lorok pada nungai ba pawi mana state asida nantana India ke mingsan amu khana purak pagamle match asigi ahan ba bout sana ba horok pati ki match adu Marina mai pakne hai pathaja ki haina phone koraki Academy asigi secretary Jimmy nasu ngasi Mary na gold medal lorok pasi Academy asigi tanatana lamdam asigi yamna sautok saningai ni Mary Kom na hauki batang taratare lali batang taratare ta tholok pada mahak putram ong nabagi dabak sem saba haure haina phongdoraki Academy asigi sanaroi sing nasu makoi ozana gold medal lorok pada sautok sei haiba wafam thamnaki गेम असिदे गेम नि नोंग नोंग ngasi aina dominate tawsi hayeng mana tawdabsu nate dum sidi game boxing da di yamna kano tawi akhoi gi fraction of second da dum says tawi decision je board hek horok pada Mary Kom na ma gi yamna section thorang loina na mana power line aggressive line mana attack tawba de defensive ni chingba phajana tawba ma thoi de ya de haba 100% ma gi adugumba waklon do aina ubu phangi pukning am pele hai tare ko adum khoi Manipur machana sumaina nupigi su thoidokna ko mahakna sumaina gold medal ngambirak lobirak pasi mahaki fitness kumbodo khoina khangak pakan ko anaksilak matam naksilak pakan di yam thajaba leye aduga mahakna quarter final sanaba aduga semi final yeng sanaba yeng bakan su man adum logani habise gi adugi thajaba chetpadi leye Arabida bulletin asga lan sampuna miyamda thamjari Nabam sung second MR da Hana Sub Inspector Oina Thal Forba Retired DSP but WY Tablet alone Senator Badigi Pare Namitari Police Custody Dari Malok Thadme
Kanglon Chubna Police personnel sing Kankidabaki Aruba criminal case in the police case over a hope Kala had a seminar on the Biran and Michael. Congress na Parliament irang tawbati National Sports University Bill pass to bungam kidabani hari basi auki basa hi Maria say and the government kali tawdun lai ki bagi hai na han ge minister Okram Ibobina hangat JCILPS students wing na saktak se yawdan Manipur da solak panan local fund pakatre makoi se gandu pusilak ki ba siroi tour and travel so service tawbat Mary Com na Northern Ireland ki Christina O'Hara bo maiti ba pidana Commonwealth Games ki mahaki han ba gold medal lo bangam kay mahaki kadam ki sanori sing na zagoi satan harau kaya ba